ꯊꯥꯏꯅ ꯃꯃꯥꯡꯉꯩꯗꯅꯤ ꯈꯨꯜꯒꯤ ꯆꯤꯗꯥꯏ ꯑꯃꯗ ꯃꯃꯥ ꯃꯆꯥꯇ ꯂꯩꯖꯕ ꯏꯃꯨꯡ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯏꯕꯦꯂꯩ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤꯅ ꯁꯅꯥꯔꯩ ꯀꯧꯏ꯫ ꯁꯅꯥꯔꯩ ꯅꯥꯏꯇꯣꯝ ꯄꯣꯛꯄꯒꯤ ꯍꯧꯅꯕꯤ ꯃꯃꯥꯗ ꯀꯦꯖꯩ, ꯅꯥꯎꯊꯤ ꯁꯥꯖꯩ, ꯑꯗꯨꯕꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯦꯟꯈꯥꯡꯗꯤ ꯅꯤꯡꯊꯤꯅ ꯃꯆꯨ ꯇꯥꯅ ꯇꯧꯕ ꯍꯩ꯫ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯁꯤꯠ ꯅꯥꯟꯅ ꯄꯨꯕ ꯍꯩ꯫ ꯃꯃꯥꯒꯤ ꯃꯇꯦꯡꯁꯨ ꯃꯥꯅ ꯉꯝꯕ ꯃꯈꯩ ꯂꯣꯏꯅ ꯄꯥꯡꯉꯤ꯫ ꯃꯁꯛ ꯃꯇꯧꯁꯨ ꯂꯝ ꯌꯧꯅ ꯐꯖꯩ ꯁꯅꯥꯔꯩ꯫ ꯈꯨꯜ ꯑꯗꯨꯗ ꯃꯁꯛ ꯐꯖꯕꯗ ꯃꯥꯕꯨ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯐꯖꯕ ꯃꯁꯛ ꯑꯗꯨꯗ ꯃꯥꯎ ꯄꯥꯝꯗꯕ ꯈꯨꯜꯒꯤ ꯄꯥꯈꯪꯁꯤꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯇꯥꯡꯕꯅꯤ꯫ ꯁꯅꯥꯔꯩꯒꯤ ꯊꯣꯡꯒꯥꯜꯗ ꯁꯅꯥꯔꯩꯕꯨ ꯂꯨꯝꯕ ꯂꯥꯛꯄ ꯈꯨꯜꯒꯤ ꯄꯥꯈꯪꯁꯤꯡ ꯑꯁꯤ ꯑꯉꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗ ꯁꯅꯥꯔꯩꯅ ꯄꯥꯝꯕꯗꯤ ꯑꯃꯠꯇ ꯍꯦꯛ ꯌꯥꯎꯗꯦ꯫ ꯑꯗꯨꯒ ꯁꯅꯥꯔꯩꯒꯤ ꯃꯌꯨꯝ ꯑꯗꯨꯒ ꯍꯦꯛ ꯌꯨꯝꯊꯪꯅꯕꯗ ꯃꯕꯨꯡ ꯑꯍꯨꯝꯒꯤ ꯅꯥꯏꯇꯣꯝ ꯁꯥꯠꯆꯕꯤ ꯃꯦꯂꯩ ꯀꯧꯕꯤ ꯃꯆꯟꯅꯨꯄꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯦꯂꯩꯗꯤ ꯃꯕꯨꯡ ꯑꯍꯨꯝꯅ ꯂꯨꯅ ꯇꯧꯃꯟꯕꯗꯒꯤ ꯌꯥꯝꯅꯁꯨ ꯀꯦꯁꯤꯟꯅꯩ꯫ ꯊꯕꯛ ꯑꯦꯟꯈꯥꯡꯁꯨ ꯑꯃꯠꯇ ꯍꯩꯇꯦ꯫ ꯇꯧ ꯇꯝꯁꯤꯜꯂꯨ ꯍꯥꯏꯕꯁꯨ ꯑꯃꯠꯇ ꯌꯥꯔꯝꯗꯦ꯫ ꯃꯦꯂꯩꯗꯤ ꯃꯁꯛ ꯐꯖꯔꯕꯁꯨ ꯌꯥꯝꯅ ꯁꯨꯅꯤꯡꯂꯝꯗꯦ꯫ ꯃꯕꯨꯡꯁꯤꯡꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯒ ꯃꯥꯅ ꯇꯨꯝꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯗꯨꯒ ꯃꯕꯨꯡꯁꯤꯡꯅ ꯋꯥꯅ ꯊꯕꯛ ꯍꯜꯂꯛꯄꯗꯁꯨ ꯃꯦꯂꯩꯗꯤ ꯏꯃꯨꯡ ꯃꯥꯡꯒꯣꯟ ꯐꯥꯎꯕ ꯋꯥꯏ ꯁꯤꯠꯂꯝꯗꯦ꯫ ꯆꯥꯛꯁꯨ ꯃꯕꯨꯡꯁꯤꯡꯅ ꯍꯦꯛ ꯍꯜꯂꯛꯂꯒ ꯊꯣꯡꯉꯤ꯫ ꯑꯦꯟꯁꯥꯡ ꯍꯥꯎꯇ꯭ꯔꯕꯁꯨ ꯃꯥꯗꯤ ꯁꯥꯎꯗꯨꯅ ꯆꯥ ꯍꯦꯛꯇ ꯆꯥꯗꯦ꯫ ꯑꯁꯨꯝꯅ ꯃꯕꯨꯡꯁꯤꯡꯅꯁꯨ ꯅꯣꯡꯃꯇ ꯐꯥꯎꯕ ꯃꯦꯂꯩꯕꯨ ꯆꯩꯗꯦ, ꯊꯤꯅ ꯉꯥꯡꯗꯦ, ꯐꯨꯁꯨ ꯐꯨꯗꯦ꯫ ꯑꯗꯨꯃꯛ ꯃꯥꯅ ꯇꯧꯔꯤ ꯃꯈꯩ ꯌꯥꯏ꯫ ꯃꯈꯣꯏꯅ ꯑꯁꯨꯝ ꯀꯦꯍꯜꯂꯛꯄꯒꯤ ꯍꯧꯅꯕꯤ ꯃꯦꯂꯩꯁꯨ ꯅꯥꯎ ꯌꯥꯝꯅ ꯆꯥꯎꯔꯝꯃꯤ꯫ ꯃꯁꯛ ꯐꯖꯔꯕꯁꯨ ꯃꯥꯒꯤ ꯃꯑꯣꯡ ꯑꯃꯗꯤ ꯃꯕꯨꯡꯁꯤꯡ ꯑꯗꯨꯅ ꯑꯆꯨꯝ ꯃꯔꯥꯟ ꯊꯤꯗꯅ ꯃꯦꯂꯩꯒꯤ ꯃꯤꯆꯪ ꯑꯗꯨꯃꯛ ꯆꯪꯕ ꯑꯗꯨꯗ ꯈꯨꯟꯒꯤ ꯄꯥꯈꯪꯁꯤꯡ ꯑꯁꯤꯅ ꯃꯥꯒ ꯑꯣꯟꯁꯤꯟꯅꯕ ꯇꯟꯅꯔꯝꯃꯤ꯫ ꯃꯦꯂꯩꯅ ꯁꯅꯥꯔꯩꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯂꯛꯂꯝꯃꯤ꯫ ꯃꯥꯅ ꯁꯅꯥꯔꯩꯕꯨ ꯀꯔꯛ ꯀꯔꯛ ꯑꯗꯨꯃꯛ ꯌꯦꯡꯁꯤꯜꯂꯝꯃꯤ꯫ ꯄꯤꯛꯂꯤꯉꯩꯗꯗꯤ ꯃꯦꯂꯩ ꯁꯅꯥꯔꯩ ꯑꯁꯤ ꯑꯗꯨꯃꯛ ꯂꯨꯅ ꯇꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯃꯛ ꯆꯥꯛ ꯊꯣꯡꯕꯤ, ꯏꯇꯥꯂꯥꯛꯄꯤ, ꯂꯥꯏꯙꯤꯕꯤꯅꯆꯤꯡꯕ ꯃꯕꯥꯅꯤ ꯑꯁꯤ ꯄꯨꯟꯅ ꯁꯥꯟꯅꯃꯤꯟꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯄꯤꯛꯏꯉꯩꯗꯒꯤ ꯍꯧꯅ ꯁꯅꯥꯔꯩꯅ ꯄꯥꯏꯕ ꯄꯣꯠꯁꯤꯡ ꯑꯁꯤꯅ ꯐꯖꯕꯇ ꯍꯦꯟꯕꯣꯏ, ꯁꯅꯥꯔꯩꯅ ꯄꯥꯝꯕ ꯄꯣꯠꯁꯤꯡ ꯑꯁꯤꯅ ꯃꯥꯒꯤ ꯑꯣꯏꯅꯤꯡꯕ ꯑꯃꯗꯤ ꯅꯝꯗꯅ ꯑꯣꯏꯔꯕꯁꯨ ꯃꯥꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯈꯟꯕꯒꯤ ꯐꯠꯇꯕ ꯋꯥꯈꯜꯂꯣꯟ ꯑꯃ ꯑꯗꯨꯃꯛ ꯆꯦꯠꯅ ꯂꯥꯛꯏ ꯃꯦꯂꯩꯗ꯫ ꯆꯥꯛ ꯊꯣꯡꯕꯤ ꯁꯥꯟꯅꯔꯕꯁꯨ ꯉꯥꯏꯔꯦ꯫ ꯃꯦꯂꯩ, ꯑꯩꯅ ꯀꯥꯡꯁꯣꯏ ꯊꯣꯡꯕ ꯁꯥꯔꯛꯂꯒꯦ, ꯅꯪ ꯀꯩ ꯊꯣꯡꯗꯣꯏꯅꯣ? ꯌꯥꯔꯣꯏ ꯏꯆꯦ ꯁꯅꯥꯔꯩ, ꯀꯥꯡꯁꯣꯏꯗꯤ ꯑꯩꯅ ꯊꯣꯡꯒꯅꯤ, ꯅꯪ ꯑꯦꯟꯁꯥꯡ ꯑꯃ ꯈꯜꯂꯣ꯫ ꯌꯥꯔꯣꯏꯌꯦ, ꯑꯩ ꯀꯥꯡꯁꯣꯏ ꯊꯣꯡꯒꯅꯤ, ꯑꯩꯅ ꯍꯥꯟꯅ ꯈꯜꯂꯤꯗꯨꯗꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯃꯦꯂꯩ ꯑꯗꯣ ꯋꯥ ꯂꯥꯎꯅ ꯀꯞꯊꯣꯛꯈ꯭ꯔꯦ꯫ ꯃꯦꯂꯩ ꯀꯞꯄ ꯇꯥꯕꯗ ꯃꯌꯥꯝꯕꯨꯡ ꯑꯍꯟ ꯑꯗꯣ ꯄꯔꯥꯞ ꯄꯔꯥꯞ ꯆꯦꯟꯁꯤꯜꯂꯛꯂꯒ, ꯀꯔꯤ ꯇꯧꯅꯔꯦ ꯃꯦꯂꯩ? ꯇꯥꯆꯧ, ꯑꯩꯅ ꯀꯥꯡꯁꯣꯏ ꯊꯣꯡꯕ ꯁꯥꯒꯦ ꯍꯥꯏꯕꯗ ꯏꯆꯦ ꯁꯅꯥꯔꯩꯅ ꯌꯥꯗ꯭ꯔꯤꯕ꯫ ꯍꯩ ꯁꯅꯥꯔꯩ, ꯅꯪꯁꯨ ꯃꯦꯂꯩ ꯑꯁꯤꯗꯒꯤ ꯅꯪꯅ ꯈꯔ ꯃꯍꯜꯂꯦ ꯈꯪꯂꯕꯗꯤ ꯅꯅꯥꯎ ꯑꯁꯤꯅ ꯈꯔ ꯍꯥꯏꯕꯗ ꯅꯪꯁꯨ ꯌꯥꯔꯣꯗꯅ, ꯑꯉꯥꯡꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯗꯅ꯫ ꯑꯃꯨꯛꯁꯨ ꯏꯇꯥꯂꯥꯛꯄꯤ ꯁꯥꯟꯅꯔꯕꯁꯨ, ꯃꯦꯂꯩ, ꯅꯪ ꯀꯩ ꯁꯥꯔꯛꯇꯣꯏꯅꯣ? ꯑꯩꯗꯤ ꯈꯪꯗꯤꯌꯦ, ꯏꯆꯦ ꯅꯪ ꯀꯩ ꯁꯥꯒꯦ ꯍꯥꯏꯅꯣ? ꯑꯩꯗꯤ ꯔꯥꯁ ꯀꯩꯅꯥ ꯁꯥꯒꯦ ꯃꯦꯂꯩ, ꯅꯪꯒꯤꯁꯨ ꯑꯃ ꯈꯜꯂꯣ ꯁꯥꯒꯗꯕ꯫ ꯁꯥꯟꯅꯕ ꯊꯦꯡꯈ꯭ꯔꯅꯤꯌꯦ, ꯑꯩꯈꯣꯏ ꯃꯥꯅ ꯀꯧꯔꯛꯂꯅꯤ ꯍꯥꯏꯕ꯫ ꯏꯆꯦ, ꯑꯩ ꯔꯥꯁ ꯀꯩꯅꯥꯗꯣ ꯑꯩ ꯁꯥꯔꯛꯀꯦ, ꯑꯩ ꯁꯥꯅꯤꯡꯉꯦ꯫ ꯃꯦꯂꯩ, ꯔꯥꯁꯀꯨꯃꯥꯔꯤꯗꯤ ꯑꯩꯅ ꯁꯥꯒꯅꯤ ꯍꯥꯏꯅ ꯅꯉꯣꯟꯗ ꯍꯥꯟꯅ ꯍꯥꯏꯈ꯭ꯔꯒ? ꯅꯪ ꯑꯃ ꯈꯜꯂꯣ, ꯌꯥꯔꯣꯏ ꯉꯁꯤꯗꯤ ꯁꯨꯡꯌꯥ, ꯔꯥꯁ ꯀꯩꯅꯥꯗꯤ ꯑꯩ ꯁꯥꯅꯤ꯫ ꯏꯆꯦ, ꯑꯩꯅ ꯍꯥꯟꯅ ꯁꯥꯒꯦ ꯈꯜꯂꯝꯕꯅꯤ, ꯏꯆꯦꯅ ꯑꯩꯅ ꯈꯟꯕꯗꯣ ꯍꯥꯟꯅ ꯍꯥꯏꯔꯛꯂꯒ꯫ ꯑꯩ ꯔꯥꯁ ꯀꯩꯅꯥ ꯁꯥꯒꯦ ꯌꯥꯗ꯭ꯔꯗꯤ ꯏꯌꯥꯝꯕꯁꯤꯡꯗꯣ ꯍꯥꯏꯗꯣꯛꯂꯒ ꯏꯆꯦꯕꯨ ꯐꯨꯍꯟꯒꯅꯤ꯫ ꯀꯩꯒꯤꯅꯣ ꯃꯦꯂꯩ? ꯅꯪꯅ ꯑꯩꯅ ꯁꯥꯒꯦ ꯍꯥꯏꯕ, ꯑꯩꯅ ꯄꯥꯝꯃꯦ ꯍꯥꯏꯕ ꯄꯣꯠꯁꯤꯡ ꯑꯁꯤ ꯑꯗꯨꯝ ꯅꯪ ꯁꯥꯒꯅꯤ, ꯅꯪ ꯄꯥꯝꯃꯤ ꯑꯗꯨꯝ ꯍꯥꯏꯅ ꯃꯨꯜꯂꯤꯁꯦ? ꯑꯩꯅ ꯅꯠꯇꯦ, ꯏꯆꯦꯅ ꯑꯩꯅ ꯈꯟꯖꯕꯗꯣ ꯃꯨꯟꯈꯤꯕ ꯅꯠꯇ꯭ꯔꯣ? ꯌꯥꯔꯣꯏ ꯉꯁꯤꯗꯤ ꯃꯦꯂꯩ, ꯑꯩ ꯔꯥꯁ ꯀꯩꯅꯥ ꯁꯥꯒꯅꯤ꯫ ꯑꯃꯨꯛꯁꯨ ꯃꯦꯂꯩ ꯑꯗꯨ ꯋꯥ ꯂꯥꯎꯅ ꯀꯞꯊꯣꯛꯈ꯭ꯔꯦ꯫ ꯇꯥꯆꯧ, ꯍꯥꯏ, ꯀꯩꯗꯧꯅꯔꯤ ꯑꯃꯨꯛ ꯅꯕꯥꯅꯤ? ꯇꯥꯆꯧ, ꯏꯆꯦ ꯁꯅꯥꯔꯩꯅ ꯑꯩꯅ ꯔꯥꯁ ꯀꯩꯅꯥ ꯁꯥꯒꯦ ꯇꯧꯔꯒ ꯃꯥ ꯁꯥꯒꯅꯤ, ꯑꯩꯕꯨ ꯁꯥꯍꯜꯂꯣꯏ ꯍꯥꯏꯔꯤꯕ꯫ ꯍꯩ ꯁꯅꯥꯔꯩ, ꯅꯪ ꯑꯉꯥꯡꯁꯤꯒ ꯃꯥꯟꯅꯔꯕ꯭ꯔꯣ? ꯑꯩ ꯑꯉꯥꯡꯁꯤꯒ ꯃꯥꯟꯅꯕ ꯅꯠꯇꯦ ꯇꯥꯆꯧ, ꯑꯩꯅ ꯍꯥꯟꯅ ꯁꯥꯅꯤ ꯍꯥꯏꯔꯒ ꯃꯦꯂꯩꯅ ꯃꯥ ꯁꯥꯒꯅꯤ ꯍꯥꯏꯅ ꯃꯨꯟꯈ꯭ꯔꯤꯅꯦ꯫ ꯅꯠꯇꯦ ꯇꯥꯆꯧ, ꯆꯦ ꯁꯅꯥꯔꯩꯅ ꯍꯥꯏꯁꯤꯟꯅꯔꯤꯕꯅꯦ꯫ ꯑꯩꯅ ꯔꯥꯁ ꯀꯩꯅꯥ ꯁꯥꯒꯦꯅ ꯍꯥꯟꯅꯗꯩ ꯑꯗꯨꯝ ꯈꯟꯖꯩ, ꯏꯆꯦꯅ ꯍꯥꯟꯅ ꯍꯥꯏꯁꯤꯟꯈ꯭ꯔꯤꯅꯤ ꯑꯩꯅ ꯁꯥꯅꯤꯡꯂꯦ ꯈꯪꯕꯒꯤ꯫
ꯀꯔꯤꯒꯤꯅ ꯆꯤꯟꯊꯤꯔꯤꯅꯣ ꯃꯦꯂꯩ ꯅꯪ ꯑꯩꯅ ꯄꯥꯝꯃꯦ ꯍꯥꯏꯕꯁꯤꯡꯁꯦ ꯑꯗꯨꯃꯛ ꯃꯨꯜꯂꯒ ꯅꯪꯅ ꯁꯥꯒꯅꯤ ꯅꯪꯅ ꯍꯥꯟꯅ ꯄꯥꯝꯕꯅꯤ ꯑꯗꯨꯝ ꯍꯥꯏꯕ ꯉꯥꯛꯇ ꯅꯠꯇ꯭ꯔꯥ ꯍꯩ ꯁꯅꯥꯔꯩ ꯃꯁꯤꯒꯤ ꯑꯉꯥꯡ ꯑꯁꯤ ꯃꯆꯤꯟ ꯑꯁꯤ ꯌꯦꯡꯉꯨꯅꯦꯍꯦ ꯀꯌꯥꯗ ꯉꯝꯃꯤ ꯌꯦꯡꯉꯨꯅꯦꯍꯦ ꯑꯉꯥꯡ ꯃꯆꯥ ꯑꯁꯤ ꯃꯥꯅ ꯀꯌꯥꯗ ꯊꯤꯅ ꯇꯧꯔꯤꯕꯅꯤ ꯌꯦꯡꯉꯨꯅꯦꯍꯦ ꯑꯗꯨꯁꯨ ꯑꯩꯒꯤ ꯍꯦꯛ ꯃꯃꯥꯡꯃꯛꯇꯗ ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡ ꯃꯥꯅ ꯍꯪꯒꯠꯅꯒ ꯈꯨꯝꯕ ꯁꯥꯏꯅꯦꯍꯦ ꯃꯃꯥ ꯑꯁꯤꯅꯗꯤ ꯋꯥꯔꯛꯇ꯭ꯔꯕꯅꯤꯅ ꯍꯩ ꯅꯪ ꯌꯨꯝꯗ ꯆꯠꯂꯨ ꯍꯌꯦꯡꯒꯩꯅꯦ ꯃꯦꯂꯩꯒ ꯁꯥꯟꯅꯕ ꯌꯥꯔꯣꯏꯀꯣ ꯆꯠꯂꯨ ꯑꯩꯅ ꯐꯨꯔꯛꯇ꯭ꯔꯤꯉꯩꯗ ꯑꯁꯨꯝꯅ ꯁꯅꯥꯔꯩ ꯑꯗꯨ ꯀꯞꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯃꯃꯥꯅ ꯀꯩꯊꯦꯜ ꯍꯜꯂꯛꯄꯗ ꯁꯅꯥꯔꯩ ꯑꯗꯨ ꯀꯞꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯃꯥꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯩꯃꯥ ꯏꯕꯦꯝꯃ ꯏꯆꯥ ꯀꯩꯗꯧꯔꯦ ꯁꯦ ꯍꯥꯏꯌꯨꯁꯦ ꯏꯃꯥꯗ ꯏꯃꯥ ꯑꯩꯈꯣꯏ ꯃꯈꯥꯒꯤ ꯇꯥꯆꯧꯁꯦ ꯌꯥꯝ ꯐꯠꯇꯦ ꯃꯥꯅ ꯑꯩꯕꯨ ꯊꯤꯅ ꯇꯧꯋꯦ ꯃꯥꯗꯤ ꯃꯦꯂꯩꯒꯤ ꯃꯤꯆꯪꯗ ꯑꯗꯨꯝ ꯆꯪꯉꯤ ꯑꯩꯅ ꯃꯦꯂꯩꯒ ꯁꯥꯟꯅꯕꯗ ꯃꯦꯂꯩꯅ ꯑꯩꯅ ꯄꯥꯝꯕ ꯄꯣꯠꯁꯤꯡꯁꯦ ꯃꯥꯒꯤꯅꯤ ꯃꯥꯅ ꯄꯥꯝꯕꯅꯤ ꯍꯦꯛꯇ ꯍꯥꯏ ꯑꯩꯅ ꯔꯥꯖꯀꯩꯅ ꯑꯣꯏꯒꯦ ꯍꯥꯏꯔꯕꯁꯨ ꯃꯥꯅ ꯍꯥꯟꯅ ꯈꯟꯕꯅꯤ ꯍꯦꯛꯇ ꯍꯥꯏꯁꯤꯜꯂꯤ ꯃꯥꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯒꯅ ꯃꯈꯣꯏ ꯇꯥꯆꯧꯗ ꯍꯦꯛꯇ ꯍꯥꯏꯗꯣꯛꯂꯒ ꯑꯩꯕꯨ ꯉꯥꯡꯍꯜꯂꯦ ꯉꯁꯤꯁꯨ ꯃꯈꯣꯏ ꯇꯥꯆꯧꯅ ꯑꯩꯕꯨ ꯃꯃꯥ ꯃꯄꯥꯅ ꯋꯥꯔꯛꯄꯤꯗꯦ ꯅ ꯍꯥꯏꯔꯛꯂꯤꯕ ꯏꯃꯥ ꯑꯩꯕꯨ ꯏꯃꯥꯅ ꯋꯥꯔꯛꯄꯤꯗ꯭ꯔꯅꯦ ꯁꯦ ꯏꯆꯥꯕꯨ ꯀꯅꯥꯅ ꯋꯥꯔꯛꯇꯦ ꯍꯥꯏꯔꯤꯕꯅꯣꯅꯦ ꯁꯦ ꯏꯃꯥꯒꯤꯗꯤꯅꯦ ꯏꯆꯥꯅ ꯁꯅꯥꯅꯦ ꯁꯅꯥ ꯍꯌꯦꯡꯈꯩꯅꯦ ꯑꯩꯈꯣꯏꯒꯤ ꯃꯌꯨꯝꯗ ꯆꯠꯄꯤꯔꯨꯅꯨ ꯏꯆꯥꯁꯤꯗꯤ ꯁꯥꯟꯅꯕꯤꯔꯨꯅꯨ ꯃꯣꯏꯒ ꯏꯃꯥꯒꯅꯦ ꯀꯩꯊꯦꯜꯗ ꯑꯣꯏꯅ ꯆꯠꯁꯤ ꯏꯃꯥ ꯀꯩꯊꯦꯜ ꯌꯦꯡꯕ ꯄꯨꯕꯤꯒꯦꯀꯣ ꯑꯁꯦꯡꯕꯒꯤꯔꯣ ꯏꯃꯥ ꯍꯣꯏꯅꯦ ꯏꯆꯥ ꯀꯩꯊꯦꯜꯗꯅꯦ ꯏꯃꯥꯅ ꯀꯣꯏ ꯄꯨꯕꯤꯗꯣꯏꯅꯦ ꯅꯨꯡꯇꯤꯒꯤ ꯏꯆꯥꯕꯨ ꯆꯠꯅꯤꯡꯗꯕ꯭ꯔꯣꯅꯦ ꯆꯠꯅꯤꯡꯉꯦ ꯏꯃꯥ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯌꯦ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯗꯤ ꯏꯃꯥ ꯑꯩ ꯀꯩꯊꯦꯜꯗꯒꯤ ꯉꯥꯃꯨ ꯑꯍꯥꯎꯕ ꯃꯌꯥꯝ ꯑꯃꯁꯨ ꯆꯥꯕ ꯐꯪꯂꯅꯤꯀꯣ ꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯎꯔꯅꯤ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯁꯥꯃꯨ ꯀꯩꯀꯥꯁꯨ ꯂꯣꯏꯅ ꯎꯔꯅꯤꯀꯣ ꯍꯣꯏꯅꯦ ꯂꯣꯏꯅ ꯐꯪꯂꯅꯤꯁꯦ ꯂꯥꯛꯑꯣ ꯏꯃꯥꯒꯅꯦ ꯏꯃꯨꯡ ꯆꯪꯂꯁꯤ ꯁꯤ ꯄꯨꯁꯜꯂꯝꯃꯣꯁꯦ ꯅꯪ ꯆꯪꯂꯝꯃꯣꯀꯣ ꯏꯃꯥꯅꯦ ꯄꯣꯠ ꯆꯩꯁꯤꯡ ꯑꯁꯦ ꯄꯨꯁꯤꯜꯂꯛꯑꯒꯅꯦ ꯏꯃꯥ ꯆꯪꯂꯛꯑꯒꯦ ꯍꯣꯏ ꯏꯃꯥ ꯁꯅꯥꯔꯩ ꯏꯃꯨꯡꯗ ꯍꯔꯥꯎ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯏꯁ ꯀꯌꯥꯗ ꯐꯠꯈꯤꯗ꯭ꯔꯕ ꯃꯄꯨꯡ ꯃꯆꯜꯅꯣ ꯑꯉꯥꯡ ꯑꯁꯤꯗꯕꯨ ꯑꯩꯈꯣꯏꯕꯨ ꯁꯦꯜ ꯄꯥꯏꯗꯅꯉꯦ ꯍꯥꯏꯗꯅ ꯎꯁꯤ ꯊꯧꯑꯣꯏꯗꯅ ꯉꯥꯡꯂꯤꯕ ꯑꯉꯥꯡ ꯑꯁꯤꯗ ꯃꯁꯤꯒꯤ ꯃꯦꯂꯩ ꯑꯁꯤꯁꯨ ꯄꯤꯛꯂꯤ ꯍꯥꯏꯕꯕꯨ ꯂꯥꯏꯔꯗꯧꯔꯤ ꯃꯁꯤ ꯑꯉꯥꯡꯁꯦ ꯅꯨꯃꯤꯠꯇꯨꯗꯒꯤ ꯏꯕꯦꯂꯩꯅ ꯁꯅꯥꯔꯩꯕꯨ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯆꯠꯂꯤ ꯑꯁꯨꯝꯅ ꯁꯅꯥꯔꯩ ꯃꯦꯂꯩꯒ ꯀꯌꯥ ꯇꯤꯟꯅꯈꯤꯗꯔꯦ ꯀꯌా ꯄꯨꯟꯈꯤꯗꯔꯦ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗꯒꯤ ꯀꯌꯥ ꯀꯧꯅ ꯉꯥꯡꯅꯈꯤꯗꯅ ꯂꯩꯁꯥꯕꯤ ꯐꯥꯔꯛꯈꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯏꯕꯦꯅꯤꯅ ꯑꯌꯨꯛ ꯉꯟꯅ ꯀꯩꯊꯦꯜꯗ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕ ꯆꯠꯂꯤ ꯑꯗꯨꯒ ꯃꯦꯂꯩꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯟꯍꯧꯒꯅꯤ ꯁꯤꯠ ꯅꯥꯟꯅ ꯄꯨꯍꯧꯒꯅꯤ ꯂꯧ ꯃꯇꯝꯗꯅ ꯃꯥꯅ ꯆꯥꯛ ꯏꯁꯤꯡ ꯉꯟꯅ ꯂꯣꯏꯁꯤꯜꯂꯝꯂꯒ ꯏꯃꯨꯡꯒꯤ ꯃꯀꯨꯞ ꯃꯇꯥ ꯌꯦꯡꯁꯤꯟꯕ ꯂꯣꯏꯔꯒ ꯂꯧꯕꯨꯛꯇ ꯁꯅꯥꯔꯩ ꯎꯆꯦꯛ ꯋꯥꯌꯥ ꯉꯥꯛꯄ ꯆꯠꯂꯤ ꯏꯃꯨꯡꯗꯨꯗ ꯅꯨꯄꯥ ꯂꯩꯇ꯭ꯔꯕꯁꯨ ꯃꯃꯥ ꯃꯆꯥꯅ ꯃꯅꯥ ꯃꯅꯤꯜ ꯅꯥꯏꯗꯅ ꯅꯨꯄꯥ ꯅꯨꯄꯤ ꯄꯣꯠ ꯈꯥꯏꯗꯅ ꯉꯝꯅꯕ ꯌꯨꯝ ꯄꯨꯔꯛꯏ ꯃꯦꯂꯩꯒꯤ ꯃꯌꯥꯝꯕꯁꯤꯡꯅ ꯑꯌꯨꯛ ꯉꯟꯇꯥ ꯆꯥꯛ ꯉꯟ ꯊꯣꯡꯂꯒ ꯆꯥꯛ ꯌꯣꯝ ꯄꯨꯗꯨꯅ ꯆꯤꯡꯗ ꯎ ꯌꯥꯟꯕ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯅ ꯌꯥꯜꯂꯤꯕ ꯎꯁꯤꯡ ꯑꯗꯣ ꯅꯤꯡꯊꯤꯅ ꯈꯥꯏꯔꯒ ꯀꯩꯊꯦꯜꯗ ꯑꯗꯒꯤ ꯃꯐꯝꯁꯤꯡꯗ ꯆꯠꯇꯨꯅ ꯌꯣꯜꯂꯤ ꯑꯗꯨꯕꯨ ꯃꯦꯂꯩꯗꯤ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯕꯒ ꯍꯧꯒꯠꯂꯛꯂꯒ ꯃꯌꯥ ꯁꯦꯡꯗꯣꯛꯂꯒ ꯏꯔꯨꯖꯗꯨꯅ ꯃꯌꯥꯝꯕꯨꯡꯁꯤꯡ ꯑꯁꯤꯅ ꯊꯣꯡꯂꯝꯕ ꯆꯥ ꯑꯗꯨ ꯆꯥꯗꯨꯅ ꯐꯃꯨꯡ ꯀꯥꯈꯠꯇꯨꯅ ꯇꯨꯝꯃꯤ ꯏꯔꯨꯁꯨ ꯂꯨꯅꯤꯡꯕ ꯀꯥꯟꯗ ꯂꯨꯏ ꯇꯟꯕ ꯀꯥꯟꯗ ꯑꯗꯨꯃꯛ ꯇꯣꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯃꯌꯥꯝꯕꯁꯤꯡ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯋꯥꯅ ꯍꯜꯂꯛꯂꯒ ꯆꯥꯛ ꯏꯁꯤꯡ ꯑꯃꯨꯛ ꯊꯣꯡꯗꯨꯅ ꯆꯥꯏ ꯅꯣꯡꯃꯗꯤ ꯅꯨꯡꯗꯥꯡ ꯑꯁꯨꯝ ꯆꯥꯃꯤꯟꯅꯔꯤꯉꯩꯗ ꯃꯌꯥꯝꯕ ꯌꯥꯏꯃꯅ ꯏꯕꯦꯝꯃ ꯃꯦꯂꯩ ꯅꯪꯁꯨ ꯑꯉꯥꯡ ꯃꯆꯥ ꯅꯠꯇ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯏꯇꯦꯡ ꯈꯔ ꯄꯥꯡꯉꯨ ꯑꯩꯈꯣꯏꯅ ꯑꯌꯨꯛ ꯉꯟꯅ ꯆꯠꯄꯗ ꯅꯪꯅꯕ ꯅꯪꯁꯨ ꯆꯥꯛ ꯈꯔ ꯊꯣꯡꯕꯤꯕ ꯑꯗꯒꯤ ꯏꯃꯨꯡ ꯃꯥꯡꯒꯣꯜꯁꯤꯡ ꯑꯁꯦ ꯋꯥꯏꯁꯤꯠ ꯋꯥꯔꯝ ꯈꯔ ꯇꯧꯁꯜꯂꯨꯅꯦꯍꯦ ꯇꯌꯥꯏ ꯑꯩꯁꯦ ꯅꯈꯣꯏ ꯑꯍꯨꯝꯒꯤ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯅꯠꯇ꯭ꯔꯣ ꯍꯌꯦꯡ ꯊꯕꯛ ꯃꯌꯥꯝ ꯑꯁꯤ ꯇꯧꯕꯗ ꯑꯩꯒꯤ ꯈꯨꯠ ꯑꯁꯤ ꯀꯨꯔꯣꯟ ꯍꯨꯔꯕꯗꯤ ꯑꯩꯒꯤ ꯁꯛ ꯑꯁꯤ ꯊꯕꯛ ꯋꯥꯃꯟꯕꯗꯒꯤ ꯊꯤꯖꯤꯜꯂꯗꯤ ꯂꯩꯁꯥꯕꯤ ꯑꯩꯕꯨ ꯀꯅꯥꯅ ꯄꯥꯝꯕꯤꯗꯣꯏꯅꯣ ꯍꯥꯏꯅ ꯃꯦꯂꯩꯅ ꯀꯞꯁꯤꯟꯅꯕꯗ ꯃꯌꯥꯝꯕ ꯑꯍꯟꯅ ꯌꯥꯏꯃꯗ ꯆꯩꯁꯤꯜꯂꯤ ꯍꯌꯥꯏꯃ ꯑꯉꯥꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯨꯅ ꯇꯧꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯇꯧꯒꯅꯤ ꯏꯄꯥꯁꯨ ꯏꯃꯥꯁꯨ ꯂꯩꯇ꯭ꯔꯦ ꯑꯉꯥꯡ ꯑꯁꯤ ꯑꯕꯨꯛ ꯅꯨꯡꯁꯤꯈꯤꯅꯤꯀꯣ ꯑꯩꯈꯣꯏ ꯑꯁꯨꯛ ꯂꯩꯔꯤꯕꯁꯤꯕꯨ ꯀꯦꯖꯁꯅꯨ ꯇꯧꯗꯁꯅꯨ ꯑꯩ ꯂꯣꯏ ꯇꯧꯒꯦ ꯂꯩꯁꯥꯕꯤ ꯃꯥꯗꯤ ꯈꯔ ꯀꯦꯁꯅꯨ ꯂꯥꯡꯁꯅꯨ
ꯇꯥꯆꯧ ꯅꯪꯉꯥꯡ ꯑꯁꯦ ꯑꯁꯨꯝ ꯅꯥꯎ ꯆꯥꯎꯍꯜꯂꯕꯅꯤꯀꯣ ꯍꯌꯥ ꯇꯣꯝꯕ ꯅꯪꯁꯨ ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯥ ꯅꯈꯣꯏꯕꯨ ꯅꯆꯟ ꯑꯁꯤꯕꯨ ꯀꯔꯤꯁꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯍꯥ ꯏꯃꯥ ꯏꯄꯥꯅ ꯄꯤꯛꯅ ꯍꯣꯡꯗꯣꯛꯅꯕꯒꯤ ꯑꯩꯈꯣꯏꯅ ꯃꯇꯨꯡꯗꯒꯤ ꯃꯥꯕꯨ ꯆꯥꯎꯅꯕ ꯌꯣꯜꯂꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯅꯆꯟ ꯑꯁꯤꯅ ꯀꯦꯖꯕꯗ ꯅꯈꯣꯏꯅ ꯑꯗꯨ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯌꯨꯅꯦ ꯑꯩꯈꯣꯏꯗ ꯁꯨꯝ ꯇꯧꯗꯅ ꯀꯅꯥ ꯆꯠꯂꯒ ꯇꯧꯔꯨꯗꯣꯏꯅꯣ ꯑꯗꯨꯕꯨ ꯇꯥꯆꯧ ꯑꯉꯥꯡꯁꯦ ꯍꯌꯦꯡ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯒ ꯃꯋꯥ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯇꯧꯕ ꯃꯆꯥ ꯃꯁꯨ ꯁꯦꯟꯅꯕ ꯌꯦꯡꯁꯤꯟꯕ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯑꯃꯠꯇ ꯍꯩꯔꯔꯣꯏ ꯃꯦ ꯑꯩꯗꯤ ꯑꯗꯨꯝꯕ ꯇꯧꯗ꯭ꯔꯁꯨ ꯌꯥꯕ ꯑꯩꯕꯨ ꯁꯦꯕꯥ ꯇꯧꯕꯤꯒꯗꯕ ꯅꯨꯄꯥꯗ ꯂꯩꯅꯤꯅ ꯇꯥꯇꯣꯟ ꯆꯨꯝꯃꯤ ꯏꯆꯟꯅ ꯍꯥꯏꯕ ꯏꯆꯟ ꯅꯨꯄꯤ ꯂꯣꯟ ꯇꯧꯒꯗꯕ ꯃꯈꯨꯠ ꯇꯥꯍꯟꯕ ꯄꯤꯖꯒꯗꯕ ꯌꯥꯡꯑꯣꯟ ꯏꯟꯒꯗꯕ ꯅꯨꯄꯥꯗꯨꯗ ꯏꯆꯟ ꯅꯨꯄꯤ ꯊꯥꯖꯔ ꯂꯣꯏꯔꯦꯗꯅ ꯅꯠꯇ꯭ꯔ ꯏꯕꯦꯝꯃ ꯑꯗꯨꯅꯦ ꯆꯨꯝꯃꯤ ꯇꯥꯆꯧꯅ ꯍꯥꯏꯕ ꯃꯆꯟ ꯑꯩꯕꯨ ꯐꯅ ꯅꯨꯡꯁꯤꯕꯤꯔꯤꯁꯦ ꯇꯥꯆꯧ ꯈꯛꯇ ꯇꯥꯇꯣꯟ ꯀꯇꯌꯥꯏꯒꯗꯤ ꯑꯩꯉꯣꯟꯗ ꯄꯉꯥꯡꯗ ꯉꯥꯡꯉꯤ ꯑꯩꯕꯨ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯀꯩꯅꯣ ꯍꯩ ꯅꯪꯕꯨ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦꯅꯦꯍꯦ ꯅꯪꯕꯨ ꯅꯨꯡꯁꯤꯗ꯭ꯔꯗꯤ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯀꯔꯤꯁꯨ ꯉꯥꯡꯂꯔꯣꯏꯅꯦꯍꯦ ꯈꯪꯖꯔꯦ ꯇꯌꯥꯏ ꯇꯥꯇꯣꯟꯒ ꯇꯌꯥꯏꯒꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯗꯤ ꯃꯇꯨꯡꯗꯁꯨ ꯅꯪ ꯉꯥꯡꯂꯛꯀꯅꯨ ꯑꯩ ꯄꯨꯛꯅꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯐꯔꯦ ꯀꯔꯤꯃꯠꯇ ꯍꯦꯛ ꯉꯥꯡꯂꯔꯣꯏꯀꯣ ꯈꯣꯏ ꯂꯧꯁꯤꯡ ꯄꯥꯜꯂꯛꯄ ꯃꯇꯝ ꯑꯣꯏꯔꯛꯄꯅ ꯁꯅꯥꯔꯩ ꯂꯧ ꯉꯥꯛꯄ ꯆꯠꯄ ꯍꯧꯔꯛꯂꯦ ꯆꯥꯛ ꯉꯟꯅ ꯊꯣꯡꯂꯒ ꯃꯥ ꯃꯆꯥ ꯆꯥꯛ ꯉꯟꯅ ꯆꯥꯔꯒ ꯃꯃꯥꯅ ꯀꯩꯊꯦꯜꯗ ꯃꯅꯥ ꯃꯁꯤꯡ ꯌꯣꯟꯕ ꯆꯠꯈ꯭ꯔꯒ ꯃꯥꯅ ꯂꯧꯕꯨꯛꯇ ꯂꯧ ꯉꯥꯛꯄ ꯍꯦꯛ ꯆꯠꯂꯝꯃꯤ ꯅꯣꯡꯃꯗꯤ ꯁꯅꯥꯔꯩꯅ ꯑꯁꯨꯝ ꯂꯧꯕꯨꯛꯇ ꯂꯧ ꯉꯥꯛꯂꯤꯉꯩꯗ ꯃꯈꯣꯏꯒꯤ ꯂꯧꯕꯨꯛꯇꯒꯤ ꯈꯔ ꯆꯠꯂꯒ ꯍꯧꯕ ꯎ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯔꯨꯝꯗ ꯃꯉꯣꯟꯗ ꯅꯨꯄꯥ ꯑꯃꯅ ꯆꯦꯞꯊ ꯌꯦꯡꯗꯨꯅ ꯂꯩꯕꯗꯣ ꯃꯥꯅ ꯎꯔꯦ ꯀꯔꯤꯅꯣ ꯑꯥꯗꯒꯤ ꯅꯨꯄꯥꯁꯤꯅ ꯇꯧꯔꯤꯁꯤꯅ ꯍꯥꯏꯗꯨꯅ ꯁꯅꯥꯔꯩ ꯑꯗꯣ ꯅꯨꯄꯥ ꯑꯗꯨꯕꯨ ꯎꯁꯤꯟꯅꯗ꯭ꯔꯦ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯁꯅꯥꯔꯩꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯗꯨꯅ ꯃꯀꯣꯛꯇ ꯐꯤ ꯑꯃ ꯀꯣꯛꯁꯦ ꯁꯥꯅ ꯁꯦꯠꯂꯒ ꯆꯩ ꯑꯃ ꯄꯥꯏꯔꯗꯨꯅ ꯍꯥꯟꯅꯒꯨꯝ ꯂꯧ ꯉꯥꯛꯄ ꯂꯥꯛꯂꯝꯃꯤ ꯃꯥꯅ ꯉꯥꯏꯍꯥꯛ ꯎꯏꯔꯨꯝ ꯇꯧꯔꯛꯄꯗ ꯆꯔꯣꯏ ꯑꯃꯒꯤ ꯑꯍꯧꯕ ꯈꯣꯟꯖꯦꯜꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯧꯒꯠꯂꯛꯏ ꯃꯥꯅ ꯀꯣꯏꯔꯦꯛ ꯂꯩꯗꯨꯅ ꯏꯪꯂꯛꯄꯗ ꯉꯔꯥꯡꯒꯤ ꯎ ꯃꯔꯨꯝꯗ ꯃꯥꯕꯨ ꯂꯣꯟꯅ ꯌꯦꯡꯕ ꯅꯨꯄꯥ ꯑꯗꯣ ꯑꯃꯨꯛꯀꯁꯨ ꯂꯩꯔꯝꯕꯗꯨꯅ ꯃꯥ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯀꯔꯤꯅꯣ ꯃꯁꯤ ꯅꯨꯄꯥꯁꯤꯕꯣ ꯃꯀꯣꯛ ꯑꯁꯤ ꯆꯥꯛꯄ ꯖꯥꯠꯂꯣ ꯉꯥꯎꯕ ꯖꯥꯠꯂꯣ ꯁꯤꯕꯣ ꯎ ꯃꯔꯨꯝ ꯑꯁꯤꯗ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯂꯩꯔꯝꯂꯒ ꯆꯦꯞꯊ ꯌꯦꯡꯂꯛꯂꯤꯁꯤꯕꯣ ꯀꯤꯕꯨ ꯀꯤꯁꯜꯂꯛꯂꯦ ꯃꯁꯤ ꯃꯥꯏ ꯈꯨꯌꯦꯡꯁꯦ ꯆꯥꯒꯗꯕꯒꯨꯝ ꯁꯅꯥꯔꯩ ꯐꯠꯂꯩ ꯊꯣꯛꯂꯛꯏ ꯎꯁꯤꯟꯅꯗꯦ ꯑꯗꯨꯒ ꯃꯌꯨꯝꯗ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯇꯥꯗ꯭ꯔꯤꯉꯩꯗ ꯄꯔꯞ ꯍꯜꯂꯛꯂꯦ ꯅꯨꯡꯗꯥꯡꯗꯨꯗ ꯃꯥ ꯃꯆꯥ ꯆꯥꯛ ꯁꯨꯝ ꯆꯥꯃꯤꯟꯅꯔꯝꯃꯤ ꯏꯕꯦꯝꯃ ꯂꯧꯁꯤꯡꯗꯤ ꯀꯔꯝ ꯇꯧꯔꯤ ꯏꯃꯥ ꯂꯧꯁꯤꯡꯕꯨꯗꯤ ꯀꯩꯁꯨ ꯑꯁꯣꯏꯕ ꯌꯥꯎꯗꯦ ꯌꯥꯝ ꯐꯔꯤꯗ ꯎꯆꯦꯛ ꯋꯥꯌꯥꯁꯨ ꯀꯌꯥ ꯄꯥꯏꯔꯛꯇꯦ ꯆꯔꯨꯒꯤ ꯃꯤꯇꯝꯁꯨ ꯊꯦꯠꯄꯅꯤꯅ ꯑꯩꯅꯁꯨꯅꯦ ꯅꯤꯡꯊꯤꯅ ꯁꯪꯕꯅꯤꯅ ꯑꯗꯨ ꯃꯔꯛꯇ ꯄꯥꯏꯔꯛꯂꯁꯨꯅꯦ ꯑꯩꯅ ꯑꯗꯨꯝ ꯇꯥꯜꯂꯦꯕ ꯑꯗꯣ ꯏꯃꯥ ꯑꯩꯅ ꯂꯧ ꯉꯥꯛꯐꯝꯗ ꯑꯁꯣꯝꯒꯤ ꯈꯨꯔꯥꯄꯤꯆꯧ ꯍꯣꯏꯒꯤ ꯂꯧꯕꯨꯛ ꯃꯅꯥꯛꯇ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃ ꯍꯧꯕꯗꯣ ꯑꯗꯨꯒꯤ ꯃꯔꯝꯗ ꯅꯨꯄꯥ ꯑꯃ ꯂꯦꯞꯇꯨꯅ ꯆꯦꯞꯊ ꯑꯗꯨꯝ ꯌꯦꯡꯂꯛꯑꯦ ꯅꯨꯡꯇꯤꯒꯤ ꯑꯩꯗꯤ ꯀꯤꯗꯅ ꯎꯁꯤꯟꯅꯗ꯭ꯔꯕꯅꯤ ꯀꯔꯤꯅꯤꯒꯦ ꯃꯥꯏ ꯃꯑꯣꯡꯗꯨꯗꯤ ꯃꯊꯧ ꯍꯨꯛꯇꯕ ꯑꯣꯏꯔꯝꯅꯤ ꯏꯕꯦꯝꯃ ꯑꯣꯟꯁꯤꯟꯅꯔꯨꯅꯨ ꯃꯤ ꯂꯩꯇ꯭ꯔꯕꯗꯤꯅꯦ ꯅꯊꯟꯇ ꯂꯩꯒꯅꯨ ꯃꯥꯅꯅꯦ ꯄꯪꯇꯧ ꯇꯧꯕꯁꯨ ꯌꯥꯕ ꯅꯠꯇꯦ ꯅꯕꯨꯡꯂꯥ ꯅꯧꯄꯥꯔ ꯑꯃꯇꯪ ꯂꯩꯖꯔꯝꯃꯗꯤꯅꯦ ꯏꯃꯥꯁꯨꯅꯦ ꯈꯔ ꯋꯥꯈꯜꯁꯤ ꯅꯨꯡꯉꯥꯏꯔꯝꯒꯗꯕꯅꯤ ꯏꯆꯥꯕꯤ ꯂꯩꯁꯥꯕꯤ ꯅꯪꯅ ꯂꯧ ꯉꯥꯛꯏꯅꯦꯅ ꯇꯧꯔꯤꯕꯁꯦ ꯏꯃꯥꯁꯦ ꯋꯥꯈꯜꯁꯦ ꯏꯔꯨꯝ ꯍꯦꯛ ꯂꯨꯝꯗꯦ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯀꯗ꯭ꯔꯥ ꯑꯃꯨꯛꯁꯨ ꯄꯥꯈꯠꯂꯤꯗꯣ ꯏꯃꯥꯗꯤ ꯍꯦꯔꯥ ꯏꯃꯥ ꯃꯥꯅ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯗ ꯑꯇꯩ ꯃꯌꯥꯝ ꯑꯃꯁꯨ ꯃꯥꯒꯤ ꯂꯧ ꯂꯣꯏꯅ ꯉꯥꯛꯅꯔꯤꯕ ꯉꯥꯛꯇꯅꯤ ꯍꯦꯛꯇ ꯂꯥꯎꯔꯒ ꯂꯣꯏꯔꯦ ꯍꯦꯟꯁꯤꯜꯂꯛꯂꯒ ꯀꯩꯁꯨ ꯅꯨꯡꯁꯥ ꯊꯤꯔꯨꯅꯨꯁꯦ ꯏꯃꯥ ꯀꯩꯝꯇ ꯇꯧꯕ ꯉꯝꯂꯣꯏꯕ ꯃꯥꯅ ꯍꯣꯏ ꯁꯦ ꯈꯔꯗꯤꯅꯦ ꯆꯦꯛꯁꯤꯟꯅ ꯍꯩꯅꯁꯤꯡꯅ ꯆꯠꯂꯨꯀꯣ ꯕꯦꯝꯃ ꯅꯪꯒꯤ ꯅꯨꯄꯤꯅꯤ ꯂꯩꯁꯥꯕꯤꯅꯤ ꯃꯤꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯁꯦ ꯍꯦꯛꯇ ꯅꯪꯗꯧꯔꯤꯕꯅꯤꯀꯣ ꯍꯣꯏꯕ ꯏꯃꯥ ꯌꯥꯝꯅ ꯍꯦꯟꯅ ꯈꯟꯖꯤꯜꯂꯨꯅꯨꯕ ꯑꯁꯨꯝꯅ ꯃꯥ ꯃꯆꯥꯗꯨ ꯂꯣꯏꯁꯤꯟ ꯈꯣꯝꯖꯤꯟꯕ ꯂꯣꯏꯔꯒ ꯅꯨꯃꯤꯠꯇꯨꯃ ꯄꯣꯊꯥꯃꯤꯟꯅꯔꯦ ꯅꯨꯃꯤꯠꯇꯣ ꯅꯣꯡꯁꯨ ꯃꯪꯂꯤ ꯇꯧꯏ ꯁꯅꯥꯔꯩ ꯑꯗꯣ ꯍꯥꯟꯅꯒꯨꯝꯅ ꯂꯧ ꯉꯥꯛꯄ ꯆꯠꯈꯔꯦ ꯁꯅꯥꯔꯩꯅ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯂꯧ ꯉꯥꯛꯂꯛꯄꯅ ꯀꯔꯤ ꯃꯇꯧꯅꯣ ꯅꯣꯡ ꯑꯁꯤꯗꯤ ꯐꯖꯅ ꯃꯝꯂꯦꯍꯦ ꯑꯇꯤꯌꯥꯁꯦ ꯅꯣꯡ ꯃꯝꯈ꯭ꯔꯦꯃꯤ ꯑꯩꯁꯤꯕꯨ ꯌꯨꯝꯗ ꯍꯜꯂꯛꯑꯣꯅ ꯐꯗꯣꯏꯖꯥꯠꯂꯥ ꯑꯁꯨꯝꯅ ꯁꯅꯥꯔꯩꯅ ꯌꯦꯡꯊꯣꯔꯛꯄꯗ ꯎꯔꯦ ꯎ ꯃꯔꯨꯝꯗ ꯂꯨꯝꯂꯤꯕ ꯅꯨꯄꯥ ꯑꯗꯣ ꯍꯩꯃꯥ
masi nupasi ngasi su leina mai sidi kainomnina as ai chalawna pharani haina sanaraina phat mai prap leithurak mayumda hannaba pot machay yopsilingaida tanja aduda maningdagi ibema karigumim thangjage ba sanare khangpre khangi mamai ado fat launa nupa adon leithorai ure ngasagi umarom lamba nupa adani haiba lamna ubadadi nupa ado kayamun na ude hauzikti mamangda leplabasadi phasana ure nupa ado sakta chuda pamurtida asuki matik phasai hek yengbada lai machagam ningthizai sanare ngahak mangduna yengduna lei nupa adagi phasarba masa aduga machin inda soina haidoki as lai machase as yam phasaramgada phasarkreda kaibo kaishunatida kai habigadabano ibema lani lawbigano ibema giming amuk khangjaba yagadra aigi minglo sanare kaujaye oh sanare yam phajai minga sakka yam jane aina sanare bu ahan bu urwami kupta yam khoida zarure yam asu pam zarure adubu aina fade changsilaga hairaga sanare ina amuk tati jarakladina sanare bu umuramasdagi luna yingzabane aduga wari sana fanglade haina tanja ngaijarakpane ngasiga nangonda wamada haiba nahaudrabadi punsigi fangkidabasyu yai kibadagi ayekta ikailki thotlaga lakcharibasine sanaraidi kari haigadabano khumpam khangdre tumina leptuna nupa adugi phazarwa masa aduda adumak yengdra leire as mibu asu yam phaza phaunabra haidana makuk asida khanna leiringai tanja aduda ngasaidagi manglamba nonga du haitharaki sanare gyan khanglang lai hema nonga side as aidi satin su amta yaude as sanare asi heno pambi asida ngak thotlurasi lao haidana makhoi ani edo parap chela nong di hangba ko marai kidare as numida wairam su asilakli aidi karam tawne nong sisu dam tatan leire madana nupa ado kari sakom lamdana parap chen khraga yampa ama hekna puraklaga sanare nong ase dam tatan leire yampa ase tuptuna halo natrabadi yaroi matam su thengsin khrani hairaduna nupa aduna pirakpa yampa ado tuptina sanare mayumda halakle numitang sanare na thodo adubu ningsing dana numidang ado thok ondana tumba yadre nupa adu wakhalda nongan matadi nupa adu laktre sanare matohai ado khare nuaite kaidokhrabano khalli nini subada nupa adu lakle aduga sanare gi manak changlaktuna maga faminaduna makhoi ani wari kaya ama sanare asumna nungti numit khudingi makhoi ani ado faminaduna wari watai asum sanaraktuna kona thangda thamoida apam nungsi maina charakle tapna makhoi ani do asum nungsi narakle nupa adu nungti sanaraina lo sanglim pham aduda adumak lai adumak sanare makhoi ani makhal kya gi wari kya phaminaduna sanai asumna matam khara haukhre nongmadi sanaraina yambo nongmatasu yambongi asengba mingsu haide apokpagi mingsu amata hayu haiba yade kaidagino karisin pampari bano amata su kanghande karigino yambun engonda papna maglotliba aibu sanaribro natraga aibu thajaba yodabagiro yambo madada nupa adana sanare ai nangbu sanaba natte ai nangbu thamoi saina sunuksi adubu maphamna matamne yadabagi ai nangon asengbado haidabanise adugisu matam sodna lakini nangaibu thajadabro yambo aina nang thajabagi nangonda ai leijabu namak pibane yambongna aibu launom tabiramlaga chatkhadi ai tasina mangjari sanare ai nangbu soidana ai talo oiganiye ai nangbu kaidonunda milamnoi nangna taba kana ama aina jaga sangsar sida hana phawi ningludi amata su pamdiye aibu thajawo asum na makhoi ani si asum nungsi narakpana
ꯁꯅꯥꯔꯩ ꯑꯁꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯑꯣꯏꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯁꯅꯥꯔꯩꯒꯤ ꯃꯃꯥꯅ ꯂꯩꯀꯥꯏꯅ ꯁꯅꯥꯔꯩ ꯑꯗꯣ ꯂꯧꯕꯨꯛꯇ ꯅꯨꯄꯥ ꯑꯃ ꯂꯥꯛꯇꯨꯅ ꯍꯦꯛ ꯐꯝꯃꯤꯟꯅꯩ ꯍꯥꯏꯕ ꯅꯤꯡꯐꯨꯡ ꯉꯥꯡꯅꯕ ꯇꯥꯕꯗꯒꯤ ꯃꯆꯥꯗ "ꯏꯕꯦꯝꯃ, ꯀꯅꯥꯅꯣ ꯅꯪꯒ ꯂꯧꯕꯨꯛꯇ ꯍꯦꯛ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯏ ꯍꯥꯏꯅ ꯂꯩꯀꯥꯏꯅ ꯍꯥꯏꯅꯔꯤꯕ ꯅꯨꯄꯥ ꯑꯗꯨꯕꯣ?" "ꯏꯃꯥ, ꯏꯃꯥꯅ ꯍꯥꯏꯗꯨꯕꯨ ꯀꯅꯥ ꯍꯥꯏꯔꯛꯂꯤꯅꯣ?" "ꯏꯕꯦꯝꯃ, ꯍꯥꯏꯌꯨ ꯏꯃꯥꯗ ꯁꯦꯡꯅ, ꯏꯃꯥꯗꯅꯦ ꯋꯥꯗꯤ ꯂꯣꯠꯀꯅꯨ." "ꯏꯃꯥ, ꯍꯥꯏꯌꯨꯅꯦ, ꯏꯃꯥꯗ ꯁꯦꯡꯅ ꯂꯣꯏꯅ ꯇꯝꯃꯣ, ꯏꯃꯥꯗꯗꯤꯅꯦ ꯋꯥ ꯑꯃꯗ ꯂꯣꯠꯀꯅꯨ ꯁꯅꯥꯔꯩ." "ꯏꯃꯥ, ꯃꯍꯥꯛꯇꯣ ꯑꯩꯒ ꯅꯨꯡꯁꯤꯅꯖꯕꯅꯦ." "ꯏꯍꯦ, ꯏꯆꯥꯁꯤꯗꯤ, ꯏꯃꯥꯗ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯅꯪꯗꯤ ꯀꯔꯤꯒꯤ ꯍꯥꯏꯗ꯭ꯔꯤꯕꯅꯣ? ꯍꯥꯏꯌꯨ, ꯅꯨꯄꯥꯗꯣ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕ, ꯀꯔꯥꯏꯗꯒꯤꯅꯣ, ꯀꯔꯤ ꯁꯤꯟꯐꯝ ꯄꯥꯏꯔꯤꯕ, ꯃꯄꯥ ꯃꯃꯥꯒꯤ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕ, ꯃꯁꯛ ꯃꯇꯧꯗꯤ ꯀꯝꯗꯧꯏ?" "ꯏꯃꯥ, ꯃꯁꯛꯄꯨꯗꯤ ꯌꯥꯝꯅ ꯐꯖꯩꯌꯦ, ꯃꯥꯃꯨꯛ ꯐꯖꯕ ꯑꯩ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯎꯔꯛꯇ꯭ꯔꯤ꯫ ꯂꯥꯏꯒꯤ ꯃꯆꯥꯗꯣ ꯃꯥꯃꯨꯛ ꯐꯖꯔꯝꯒꯗ꯭ꯔꯥ? ꯑꯗꯨꯒ ꯃꯃꯤꯡ ꯃꯊꯥꯗꯤ, ꯂꯩꯐꯝ, ꯃꯃꯥ ꯃꯄꯥꯒꯤ ꯃꯃꯤꯡꯗꯤ ꯑꯃꯠꯇ ꯍꯥꯏꯌꯨ ꯍꯥꯏꯕ ꯌꯥꯗꯦ, ꯀꯣꯟꯅ ꯍꯥꯏꯒꯦ ꯃꯇꯥꯡ ꯆꯥꯕ ꯍꯥꯏꯗꯨꯅ ꯃꯥꯕꯨ ꯑꯩꯅ ꯌꯥꯝꯕꯨꯡ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯀꯧꯏ." "ꯑꯦ, ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯍꯥꯏꯁꯤꯕꯣ? ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯅꯕꯨ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯌꯨ ꯌꯥꯗꯦ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯕ ꯌꯥꯗ꯭ꯔꯕ ꯄꯣꯠꯅꯤꯅꯦꯍꯦ꯫ ꯃꯗꯣ ꯃꯇꯨ ꯃꯆꯥ ꯂꯩꯕ ꯑꯣꯏꯔꯝꯅꯤ, ꯅꯪꯕꯨ ꯁꯥꯟꯅꯕꯤꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯏꯕꯦꯝꯃ, ꯃꯇꯨꯡꯅꯦ ꯂꯣꯏꯅꯒꯅꯨꯀꯣ꯫ ꯃꯊꯧ ꯃꯔꯝ ꯈꯪꯗꯕ ꯃꯤ ꯑꯣꯏꯔꯕꯗꯤ ꯏꯆꯥ ꯃꯤꯡꯆꯠ ꯊꯤꯒꯅꯤ, ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯏꯆꯥ ꯚꯥꯞ ꯇꯥꯎꯀꯣ." "ꯏꯃꯥ, ꯃꯥꯗꯣ ꯃꯇꯨ ꯃꯆꯥ ꯂꯩꯕꯗꯤ ꯃꯥꯟꯗꯦ, ꯃꯥꯅ ꯃꯇꯥꯡꯅ ꯃꯇꯝꯅ ꯌꯥꯗꯕꯒꯤꯅꯤ, ꯅꯣꯡꯃ ꯁꯣꯏꯗꯅ ꯍꯥꯏꯒꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯐꯖꯅ ꯍꯥꯏ꯫ ꯃꯥꯗꯣ ꯑꯩꯕꯨ ꯐꯖꯅ ꯅꯨꯡꯁꯤꯕꯤꯕꯁꯨ ꯃꯥꯜꯂꯤ, ꯃꯥꯏ ꯃꯑꯣꯡꯗꯣ. Ngasi ngarangta aiga maga nuksinarapos nate. Ai phasana khangi ima. Mana aibu tasina nuksi haiba. Aduga kaidawragi ni ibema hairu ni imada. Aduga ima aise magi oikhrai. Ibema karino nangna hairisibo. Oh imadi loridana. Kanano karino khangdamjuda. Ichana adu luba khongthangdubu thangzoliribano. Magi maramsu hayu yadaba. Maram amadi soina leiramgani. Aduni ima aisu ko ase tasina ngaure. Kari karamba adu yana sathiba maram leibano. Mafawba mana hayu yadabase. Ibema ichana khangnariba bakhang adubu. Taibang min trabazala. Khoyum lai oirabazala. Ima adubu karam noi thuktoino. Ingoi ibema hayeng nang namaga unabada mangonda asum na hayo. Yambong na ibu tasina nungsiba magto oirabadi yambong gi mami leifam ima ipagi mi ngasidi engon haibiyo. Karigumba yambong na haidaba taradi ay yambong da aigi sakse amuhan utkraroi. Asum na hayo. Majuda mana nang busina nungsirabadi nangga unaroi kibana soidana hairakani. Nongale sanarai hanagum lafam dala e ngahak laibaga nupa adusu lakle aduga ngahak wari saraba matungda sanarai na ngarang man hairakiwa uhai aduma chap chana nupa aduda haire maduda nupa aduna kaino sanarai nang haidubo nang udradi aise sikhibana phare ai nang mutasine nungsiye ai kaidauge nang taw haibado ai loi tawge nang firep to amukta hongdo mutang matam chap chabaga aina soidina bakhum chap chana pigani haina nangonda kyara khana haikhaba natro nang matomadu phawdangdi amukta dingai uba sanare adam na nupa aduna kaplabadida di sanare edo karisu makhata na haiba ngamdre mayum yobuga mamada wari pumba tamle ibema magi sidi kaino mama yauri aduga numit khani asidi mabu karisu chingna daw sasinaduna nang maga harau harau leiro wari sanaro aduga hapta amuk leiraga mabu khoyum naira taibang mira khangdoknaba thorang masilasi manasu chingadanaba asan mama char hainare hapta amuk kisanareina nupa aduda kaya singnaba leitaba sadana makhoi anidu harau harau nungsinana hanagum unare wari sanare hapta amuk ki matungda sanaren mama ga tanaduna tilhau chanamna namna totpa chayom mapuduna lawfam da lakle
Karisu khangzadaba nupa adusu hanagumna Sanare unaba laklami. Yambo, Sanare, ngasidi hangon la amina. Yambo, yambong sungali sidi. Yambo ningmana, nungan bapang ngai ngamdadana. Nungan baga chela ibani. Suni Sanare, nang nak lening. Yambo, chakcharabo. Charak triye, kaidaurage. Sanare, nang di charak labro. Charak de. Aina yambonga chaminage haidana, ngasidi. Chayong purakli yambo. Sanare, na adom cha. Ay di charoige. Yambo, yaroye chadaba. Aini yambonga chage haidana. Asaidagi thong thaklaga. Chadabida puraklaga. Pare pare. Yambong na chaw yadrabadi. Ay hundokrage. Ay suni charoige amta. Haima, Sanare, adom na tawon se. Karay no se. Puturaklo se. Chaminarasi. Haidana nupa aduna. Yarabada Sanare na. Tilhaw janamna. Namna totlaba, chayo madu hangdolakpada, nupa ado, mamit kangsang sangduraklaga. Karisu hairamdana, kanna jen kre. Sanare ado, ingangakna, adumak yengdana mangdana lehore. Mahakna, chayom ado, fatyang lomsilaga. Kuyeng yengbada, yambo, yambo. Haina kaurabasu, nupa ado kumlakidre. Tadaya zatkrabano haibasu, uhaudre, nupa ado, adumak mangkre. Sanare mayumda para chendaklaga thokli waham pumba mama da tamle mamana bema nupado taibang mi sungoi oireroi tilhau chanam manam tabada maha lebang amdana chen basoidan oigani haina haire numit adadagidi nupado amuk hanna Sanare gi lafam da lakidre numit kayani haukrabasu nupa adadi sungu ukidre Sanare ge manakta nong matapawa lakidre chek mok makhotorakpadasu Sanare di mak oirabo ningduna chetokuna yenglui adubu mi atopa lakpagi natraga uche oyasingna pairaklaga makhada tabagi makhola dumak oirami Sanare ahing tumin aduma kapta leire nupa adubu ningsingduna amuksu karinungi chayo modu putoklubano khalai Yambo, nang kaida leige, ayang ware. Ay ginakta, amuk tadi hanagam lep na roba, ayam na lali ng onda. Kayum lai bu oigera, taibang mi bu oigera, oning bu oirasano. Ay ginakta, amuk tadi lep ko ba. Nang lay tawala famado, ichik le, ihang le. Ay mo karam na lino hay mano nang yawdo na. Yambo. Nang lakadaboy da ning hawsikso inaksita hanagumna lepnagadaboy da ningi ay tasing na uwari kang bada ay tasing na gamda yambo Haina Sanare edo tingtha kablakle adubu nupa adudi lakbaga wamaray kidare Sanare machi da ungduna nupa adubu ningsing na mitlu pirang ihawduna wakal laytafam kangdana asum lelakpana nupa adudi amuk hanasu ukidre amuk hanasu leplakidre amuk hanasu lawfamda lakidre adubu Sanare di nupa aduna magi talo inya lawsinkrabanina Sanare di tha leraklami